ꯁꯤ ꯆꯥꯕ ꯌꯥꯏꯀꯣ ꯐꯖꯅ ꯍꯥꯎꯋꯦ ꯇꯨꯡ ꯆꯥꯎꯖꯣ ꯍꯜꯂꯣ ꯉꯁꯤꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯃꯨꯗ꯭ꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯔꯨꯞꯄꯨꯔꯒ ꯁꯤ ꯈꯥꯖꯤꯡꯁꯦ ꯑꯩꯅ ꯐꯥꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯁꯤꯅꯥꯎ ꯃꯌꯥꯝꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯃꯨꯗ꯭ꯔꯗ ꯏꯔꯨꯞꯄꯨꯗ꯭ꯔꯒꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯆꯠꯇ꯭ꯔꯒꯁꯨ ꯁꯤꯒꯤ ꯅꯥꯀꯟꯗ ꯊꯣꯛꯏꯕꯁꯤꯒꯤ ꯏꯟꯁꯇꯥ ꯄꯦꯖꯁꯦ DP ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯅꯤ ꯁꯤꯒꯤ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯁꯤꯗꯒꯤ ꯁꯤ ꯈꯥꯖꯤꯡꯁꯦ ꯌꯨꯝꯗ ꯂꯩꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯒꯤ ꯒꯥꯔꯗꯦꯟꯗ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯏꯪꯂꯤꯁ ꯕ꯭ꯔꯦꯛꯐꯥꯁꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤ ꯏꯪꯂꯤꯁ ꯕ꯭ꯔꯦꯛꯐꯥꯁꯁꯤꯁꯨ ꯁꯤꯒꯤ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁꯁꯤꯗ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯑꯗꯨꯅ ꯁꯤꯅꯥꯎ ꯃꯌꯥꯝꯁꯨ ꯁꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯕ ꯌꯥꯏ ꯑꯅꯧꯕ ꯃꯣꯏꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯏꯪꯂꯤꯁ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯒ ꯑꯩ ꯏꯪꯂꯤꯁꯃꯦꯟ ꯑꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯏꯪꯂꯤꯁꯃꯦꯟ ꯑꯣꯟꯕꯒꯦ ꯍꯥꯏꯕꯒꯤꯅꯦ ꯁꯤ ꯏꯪꯂꯤꯁ ꯕ꯭ꯔꯦꯛꯐꯥꯁ ꯑꯁꯤ ꯑꯩꯁꯨ ꯆꯥꯖꯒꯗꯧꯔꯤꯁꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯁꯦꯂꯦꯗ ꯑꯃꯁꯨ ꯌꯥꯎꯔꯤ सिगे नते को सिगे डिलीवरी सर्विस सिदा यावरिजे मखन खुदिमक कुना चानिंग जानिंग बा कोई चौ जागेरा मोमो जागेरा कोई चानिंग बा आइटम खुदिमक सिगे डिलीवरी सर्विस ते लोइना फंगे अदुगा सिगे DP हारि बिस्ता पेज असि माजे डिलीवरी सर्विस के तनते कोरियर सर्विस अमगक सुनी माजे इंटरनेशनल अबदि नेशनल कोरियर सर्विस ने अदुना सिनाउ म्याम न मिरम द पोथागा दबा अबदि चाइना दा ताइवान दा जापान दा कोरिया दा सियोल दा अमेरिका दा US दा पोथानिंग बा खुदिमक DP हारि बा कोरियर सर्विस रेगी पोथाब यारे अदुगा इंडिया मनुंग दजुदम पोथाब यारे असिदा सुनतना हौजी जिग लोंगदब लेबिसनाउ म्यामगी फिजंगी दरका लैतरगजु फिजंगी ऑर्डर जु लौजै अदुगा कोगी हाइजिबोट त कोगी चारा थकना बियन बिनबा मी लेजदबा बिसनाउ म्यामगी दमकता कैटरिंग की सर्विस की जो अवेलेबल होजै अदुना DP हारि इंस्टाग्राम पेज असि डिलीवरी सर्विस अमजुने कैटरिंग सर्विस अमजुने अदगिदी माजी कोरियर सर्विस अमजुने अदु माजी फिजंगी ऑर्डर जु लौजै असिगा तजु नतना माजी स्टोर अमजुने दुरिसनाउ म्याम न कोगी आई फोन लेते गायना कशु वानिंगा लेते सैमसंग होइगरा MI होइगरा आईफोन होइगरा रेडमी होइगरा पाइनिंग फोन खुदिमक हाइब स्टोर जिदगी लोन की खुदोंग चाबा लेजै अदु पैसा लेबिसिनाउ म्याम बिना डायरेक्ट मागी MRP दा फंगबिगने अदु हौजि जिगिना यामना खुदोंग चाबा तारे यामना ग्रेट न्यूज़ अमना हौजि जिग लोंगदबा कैना खुदिमक सिदा फंगबिरिबा सिगी DP हाइब स्टार दा फंगबिरिबा आइटम खुदिमक 50% ऑफ लेजगने अदुना सिनाउ म्याम हौजि लोंगदबा लेतारगदि को कैना खुदिम आई लोंगद्रे हाइजलगा ऑर्डर तौसनबिरो अदुगा 50% की खुदोंग चाबसे सिनाउ म्याम फंगबियो दो ngasidi ai इंग्लिश की ब्रेकफास्ट सिदगी चाबा होरगे अदु सुम इंग्लिश की ब्रेकफास्ट से सि चाबगी सुम चाबा होरप मतम तंग हाइजलकपदि इंग्लिशमेन मानबदि सिनाउ म्याम यंगबिरो हानबगी जे जिरुमदगी हान हौजे सिजे सनी साइड अप हाइबदा सनी साइड अप हाइब्रा कावरे किलेदा मोदी इंग्लिशमेन जिंग चाबदी समझ तौर चाबनीबको अदु आइदी तुरिंपान की इंग्लिशमेन खुद सुम चारगे हम खावे iya main apa pak cukup itu pak आई उसी हाथ बेदनी को मैंने इसी ब्रेकफास्ट आ जा
치즈나 부엌도 빠르빠르 따보다 좋아하면 따고요. 그냥 그 뭐냐 섞어져 진짜 아우 해 치즈 싸우야 이거 버전 하워 You know? 어쩔.
ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯁꯦ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯑꯦ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯏꯪꯂꯤꯁꯀꯤ ꯋꯥꯈꯜ ꯐꯥꯎꯅꯤꯡ ꯇꯥꯔꯒꯗꯤ ꯁꯤ ꯏꯪꯂꯤꯁꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯃꯨꯛꯇꯪ ꯑꯣꯔꯗꯔ ꯇꯧꯔ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯏꯁꯥꯗ ꯑꯩꯁꯦ ꯏꯪꯂꯤꯁꯃꯦꯟꯅꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯃ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯑꯩꯁꯦ ꯏꯪꯂꯤꯁꯃꯦꯟ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥꯁꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪꯒꯤꯁꯦ ꯁꯤꯒꯤ ꯂꯣꯕꯁꯇꯔꯁꯦ ꯆꯥꯁꯦ ꯂꯣꯕꯁꯇꯔ ꯍꯥꯏꯗꯥꯏꯅꯦ ꯈꯥꯖꯤꯡ ꯁꯤ ꯆꯥꯁꯦ ꯑꯝꯇ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯇꯥꯊꯣꯛꯄꯖꯥꯠꯅꯤꯅꯦ ꯁꯤ ꯂꯩꯔꯦꯀꯣ ꯃꯥꯏ ꯃꯀꯨꯁꯤ ꯂꯩꯔꯦ ꯃꯅꯨꯡꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯣ ꯁꯤ ꯍꯥꯟꯕꯅꯦꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯀꯨꯅꯦꯕ ꯁꯤꯗꯤ ꯈꯥꯖꯤꯡ ꯍꯥꯎꯗꯤ ꯍꯥꯎꯕꯖꯥꯠꯅꯤꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯈꯥꯖꯤꯡ ꯑꯆꯧꯕ ꯆꯥꯔꯤ ꯄꯨꯟꯁꯤ ꯑꯍꯥꯟꯕꯅꯤꯀꯣ ꯁꯤꯅ ꯃꯈꯣꯡ ꯑꯣꯏꯕ ꯁꯤꯅ ꯈꯥꯖꯤꯡꯒꯤ ꯃꯇꯣꯡꯁꯤ ꯂꯩꯔꯦꯀꯣ ꯃꯇꯣꯡ ꯈꯨꯆꯥꯎ ꯑꯃ ꯌꯥꯎꯏꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯃꯀꯣꯛ ꯄꯥꯏꯕ ꯈꯪꯗꯕ ꯑꯗꯣ ꯃꯀꯣꯛꯇꯗꯤ ꯃꯇꯣꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯅꯤꯡꯋꯥꯏꯒꯤꯁꯦ ꯃꯇꯣꯡ ꯌꯥꯎꯕꯁꯦ ꯑꯗꯣ ꯃꯇꯣꯡ ꯈꯨꯆꯥꯎꯁꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ 이거 똥 싸죠. 마기 똥 주위 아니야. 일단 텍스처제 동안에 아이는 많이 텍스처 하이웨이 되는 시간만 싸 가능해. 해. 후가 좀 하고 짜증나.
예. 맛보네. 시 가진 achꯧꯕꯁꯦ ꯐꯖꯅ ꯃꯇꯣꯡ ꯌꯥꯎꯏꯀꯣ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯗꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯇꯣꯡ ꯌꯥꯎꯔꯝꯅꯤ ꯈꯜꯂꯨꯗꯕꯅꯦ ꯑꯗꯨ ꯐꯖꯅ ꯌꯥꯎꯔꯝꯃꯦ 하고 시나 라스키 ꯆꯝꯄ꯭ꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯊꯨꯝ ꯍꯥꯏꯕ 라스 ngasi기 English breakfast yam phasana hawe aduga sigi khajingje yamna hawe khajingje magi texture je matongi texture je khoi nga ga jumana de yen ga jumana je magi na mo nga ga yen gi marak te leiba khoi gi texture do adu oidone magi je adu matong yam phasana yawe aduna sinau myam ju English breakfast ma hau kumai tauge haiba sinau myam ju tang order taw ga yen biyo English breakfast je sara ka da khoi gi wakhanda English ki wakhalam lakone ko aduna ai ju English breakfast sa loi bade gi sa je maitei ne have je kausle eba manipur ne kausle sa je miski wakhala mai je phaure aduna sinau myam na iji English mari man de have do comment hai biramo adonga sigi di mutang chalo chilage je nungai bi like subscribe to sen biramo mathai mi do mo thengnarasi